Indian Navy na samudragi daku sing thattuna thamkhre. Arabian Samudrada Maltagi Firal Thetpa MV Real Koba Zahas Ama Samudragi daku singna hijack tawduna pukre haibagi pau fangbadagi Indian Navy na hijack tawkiba zahas adu kongul libaga lonena thasinduna thamkhre. Indian Navy gi matung ina crew member Taragani-pan yaukhiba Malta gi zahas aduda Arabian Samudrada Samudragi daku kangbo amana zahas mathakta kakalaklaga hijack tawduna pure makhoi bukan biu haiduna mede message tharaki message adu hek phangbaga Indian Navy gi mission deploy platform dagi khonglei thuna thabuk paikhatpa hoki Navy gi maike dagi naval maritime patrol aircraft ama sijinaduna hijack tawkhiba zahas adugi khongul liki tungda Gulf of Aden manakta samudragi daku tarukna hijack tawduna pukiba zahas adu thengnabadagi Navy gi warship singna hijack tawkiba zahas aduda leiriba mafam adu tana sangsinnaba khangalakhi. Tungda Gulf of Aden manakta samudragi daku tarukna hijack tawduna pukiba zahas adu thengnabadagi Navy gi warship sing hijack tawkiba zahas aduna leiriba mafam adu tana sangsinnaba khangalakhi. Madugi matungda Navy gi aircraft amana hijack tawkiba zahas adu senaduna laiki marak asida Indian Navy gi maiki dagi ANTI-PIRACY petrol gi warship sizinaduna MV Rainbow Gun of Aden da thasinduna thamki hijack tawkraba zahas asi Somalia gi samudra khongbal lomda honjinba horakpada Indian Navy gi ANTI-PIRACY petrol na MV Rainbow thasillaga makhatana chatkidanaba thangja numitta hotnakhibani. Hauzik Navy gi maike dagi ate agency singa khusam naraga hijack tawkraba zahas adugi mathakta kari thabuk pakhet kadagi haiba khanaduna leiri marak asida Spanish Navy gi zahas amasu Indian Navy na thasinduna thamliba hijack tawkraba zahas adu tamna sangsilakpa haukhre. International Navy na khusamnaduna anti-hijacking operation chathabadagi samudragi daku singna kumjali singani taraga tarettagi zahas hijack tawba leptuna leiruraba matungda ahanba oina Somaligi isingi daku singna mai pakna Maltagi zahas asi hijack amuk tawkhibani. Indiana still UAV ama mai pakna changyeng toukhre. Indiana masagi istin unmanned aerial vehicle ama puthoknaba khongthang ama oina Karnataka gi Chitradurga da leiba aeronautical state range da Indiana UAV ama changyeng toukhre. Autonomous steel UAV ama mai pakna changyeng pangthokhiba asina India gi maikida UAV technology da khumang sauksinba matam ama hekta da asigumba makhalgi UAV ama puthokpagi thakta leire haibadu utpangamkhre. Changyeng asi mai pakpaga lonena India si malemgi oina flying wing technology da mai paklaba leibak kharagi manungdasu chanba ngamkhre. Ministry of Defense ki matung inna changyeng pangthokhiba UAV asi DRDO gi Aeronautical Development Establishment na design tawraga puthokpani tan ama hena lomba UAV ama high speed ta mai pangna paibagi changyeng pangthokhiba asimag India gi major project ama khumang sauksin bani. ADE gi maike dagi Indiana masagi steel drone ama sanaba thaurang tawri radar cross section hantaba drone ama saba asina Indiana yengthinaba leibaki air defense system lansinduna sangbangam gadawri bani puthokadoriba aircraft asi next generation air dominance ta sizinana bani hairi. Plane asi ahanba flight listingani kungani thogi July thada pangthoki matungda prototype kalonena UAV asigi flying wing mi yaudana changyeng toukhre. Indian Armed Force ki oina UAV masing yamna sizinari lanmina sizinari ba UAV ayamba Israel na sabani makhoi Yeknaba gi lamkhai lansinduna real time oina arol atuki pau khomba amadi landagadaba mafam laptoppada sauna sizinaduna lakli. Indian Air Force ki maikeda horop killer natragana kamikaze drone kya sizinaduna leiri haidiba drone sing asi Israel diki leibana ayambani adubu India masagi oiba UAV unit ama leitabana hairiba drone sing asi satellite na control tawraga leiribani. Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu.